Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Manipur Sangai Festival listing ani kunmanga security gi akanba sesil thorangalune na pangthokli Security Force nangarang lalhogba yauna mioi manga kulai ga konana fare amasung UAE da chathariba Dubai Air so da Indian Air Force ki Tejas fighter jet amakai bada madugi pilot wing commander sire Manipur Sangai Festival listing ani kunmanga security ga akanba sesil thorangalone na pangthokli festival asigi ngasini ni chanba nubita Imphal ge palace compound leba baigi chandra open air theater da tongan banat ke ba jago ise sing pangthokani masigi manungda senapati gi purum amasung churchanpur gi aimol furuki nat ke ba jago lesem jagoi thangta pungcholom amadi basanta ras yauri Imphal gi hafta kangje bugna pena seksak cholong wari liba amadi Meite isegi thorum sing pangtokani Kumalapak Sports Complex na kang tournament yauna tongan ba angang singi sana khonavegi event ke pangtokani Imphal gi iboya ma sumanglila sanglenda sungasi sumanglila ani utkani Manipur Sangai Festival gi saruk am oina Senapati jila gi mauda pangtokleba Cherry Blossom Festival gi oina ngasi isei nongmai nat ki oiba sana khonaba ecotourism amadi environment ki matangda workshop na chingba sing pangtokani Loktak Pat su nat ki oiba nga fa gi thorum sing pangtokani Nimitarani pangtokadaba kumai asingarang Rajapal Ajay Kumar Valana hogdokhibani Tara mga suba Manipur Polo International ngasidagi Imphal gi mapal kangjebung da horagani Manipur gi Chief Secretary Punit Kumar Golna hogdokpagi thoromda athoiba mitung oigani tournament asigi ngasi hogdokpagi Master Colombia amasung USA sanagani Tournament asida punna team mangana saruk yagani team sing adudi India A, India B, Manipur team, India C amadi mapan leba ki team ani Colombia amasung USA ni Manipur Horse Riding and Polo Association na sinba tournament asi tha asigi kumarpun phawo chathagani Bisnupur Zilla gi phabok jo ikhai dangara IDP sing masa ge mayum da hanjeragi haiduna changsilakpa khongjangda security force ka chauna mukna pathokre IDP khar sokle hairi akhoi gi Bisnupur Paumi RK Manipur Shanan hai ngarang numidang pung toru khar helakpada phabogzo ikhaida lanjena duna lariba IDP sing makhoigi hana yumda lenenaba thomjilakpada security force ka chauna mukna badu thokibani Sarkar na Manipur Sangai Festival pangthoktuna rajya asida santi hanjalakle haiba unana bohna ribanina IDP sing na masa gi mayumda hanjerage haiba waho asidagi ngarangi thogdo adu thokibani ngarangdagi hogduna nimitara ni chuna chathagadaba Manipur Sangai Festival asi pangthokpa yaningde haina IDP sing amadi ati lenai lup kayana phongdokpa lekibate natana mafang kyada yaningdabi khongjang sing lepna changsili Security Force nangarang lalhogba yauna mioi manga kulai kona na fare Manipur Police Control Room na thokpa cherol aman hai raise asida miyamdagi namduna sel khaiba amadi ati aniyadaba thabok torom tauba mioi kaya leire haiba akangnaba pau phangbadagi chathakiba operation da Imphal West Zilla gi Kesampar thauda babok lekai dagi RPF PL gi kadar ahum phaki makhoi dagi nomoi maru taru yauna .32 gi pistol ama RPF PL gi Finance Department ka mari lena bache sangsing makhoina tonglokpa gari yauna ate polam sing fagatki Imphal East Zilla gi Luang Samum dagi Supripa ki kadar amangarang security force na phaki Imphal East Zilla gi itham awang lekai digi shu mioi ama kulai ga konana security force na fagatki mangon dagi maru tarani tho yawba SLR ama radio wireless set ani phagat pangamki amoromda Anya da bamo ongda yungang golomba mioi tare Manipur Police ngarang Imphal West Zilla gi Fayeng Bazar dagi farbe mioi sing asi Assam amadi Jiribam Zilla dagi ni makhoi digi yungang manba mahi liter chani yungang sungbadishin naba machak matum sing McDual thaba namthok loba sticker sing iconic amadi McDual thaba cartoon box sing tongan ba chemical sing amadi ate poche putok pusin tokpa desin naba gari amasu fagatki Cherol asna makhata na high security force na Tenopal Zilla gi district administration amadi Machi Forest Division ga khusan naduna ngara Zilla asigi Machi Hills range da lam ekar tara romda tharamba popi pambi singyan tatuna manghan khre Manipur ngarang nongna dengue positive oiba miyo kuntra mari thengnere haksel bibangna piba dengue report ki matung ina Rims Hospital da miyo tarama pan test oba da miyo teret positive oiba thengnaki Jennings Hospital da miyo yankai mapan test oba da miyo kuntaru positive oiki amadi Lanai Hospital da miyo ama test oba da miyo adu positive oiba thengnaki hauji phawada rise asida miyo lishing tara chamapan
humputra manga test tawpda dengue positive case lising manga chani ni fum doi thengnakre mioi ama lekhidre leina asiga mari lenina haksel bebakna lokolakpa thabok thorum singi manungda maikhu kamthokpa miyamda leina asiga maramda khanganba hidak loblaba kankal sian thokpa amadi kang chaba nga masa sing thadabagi thabak chathari hojik phawda relief camp tara yauna imung lising ahum chama tara tetta maikhu kapthokre relief camp ta hidak lupthoklaba kankal lising ani chama kun mathoi amadi are mafam sing dasu kankal lising mari rom yenthoki hairi tabiriba pawasi Akashvani Imphal digini UAE da chathariba Dubai Air Show da Indian Air Force ki Tejas fighter jet amakai bada madugi pilot wing commander sire thogdo adu sijinnabagi damakta mari lenaba singna thabak paikhatle lekhidraba pilot wing commander nan martial lekhidabada Indian Air Force ki maikedi awaba phungdo pugloinena imung manungi awaba su saru yari hari thogdo asi Air Show ulinga da thokibani Indian Air Force ki Tejas asi schedule gi matung ina ahumlak subada unanabagi thorang thorambani lebas da leriba liraba labor losing Laito hanaba amasung mong muril na hanaba anoba labor court mari chanari haina sarkana lokthokre labor mantralon hai anoba coursing asina hena phaba khusuman asu engam tondaba social security amadi leba sigi simi singi hefa tharong sing hena fagalalagani varat asikumba labor court chanarpada international labor organization ki director general Gilbert F Hungbona thagatpa phungrorakli social media da thagapa warot amada director general asina hai masina sinmi singi khusuman hengar han bagaloinana makhogi punshi mahing fagat han bangam halagani mang hai khongtang ase mapung phana pangthok na bagi damak sarkar karmachari amasung sinmi singa marakta tuina paw phongno bagi tangai fadabal lai ngasi phongba pawse singe maruiba pawgi dama hoji Waikhom Chitradhani leire Chitradhani Thagachari Chitrabhanu Sangai Festival hawdokpagi paw amadi Sangai Festival gi mayokta changsin khiba miyam gi khongjang gi paw na ngasi phongba pawchi singi maroiba pawsing oire Governor na miyam na akanba khongjang changsinduna athingba thamliba 12 suba Manipur Sangai Festival hawdokkhra ba paw asi poknofam gi ahan headline tawre pawche sida Manipur da khwaidagi maru oiribadi IDP singbu hana khunda leita hanbani haiba MLA Joy Kisan gi wafam amasu anchor kalam da phongli Sangai Express Manipuri edition da Governor AK Valana Sangai Festival hawdokre Churachandpur da hanjinnaba horokpa irangda aso open yaukre khurai dadi miyamna police personnel ani fazilure haina photo ga konana banner headline tawre pauche si da RSS na kanagi su mayokta leite haba pawmasu ahan balamai da phongri boycott ki khongjang na stall sing khuntak lan sirabasu Governor na Sangai Festival hawdokre haba paw asina huyelan paw ki banner headline oiri Kurai da khongjang loi amasung security ga gimarakta tear gas amasung nunggi nong chukre hafta kangjaibungda apunba stall chamanga kuntaruk rom gi manungda lanai mioi singi di chama fana hangkhidre fogok chawda mayumda hanjinjarage haiduna thorokpa IDP sing security na laksin bada mari soktuna laikana kre haina sub headline sing su piri Sana Laibakta Kuntak Lan Siraba Sangai Festival Governor na hawdokre haina banner headline tawri MLA ani khaknatana atai di saruk yakide IDP sing na masagi mayum maramdam Churachandpur da hanjinna bahona bada irang thokre haina sub headline amasu piri pauchi sida phuruk maselgi irang gimingda illegal immigrants singi issue na thaiba yaroi haiba hanagi Chief Minister N Biren singi wafam amasu ahan belamai da phongli Jomi Group Sing United People's Front ki saruk ama oide haiba paw asi Sangai Express English edition gi ahan headline tawri People's Chronicle da IGP gi mathakta disciplinary action launanaba Maharaja Bodhachandra College Alumni Association na davi tawri haiba paw asi ahan belamai da phongli Ganfiu Melda Emmanuel Theological Seminary Tamenglong na sinduna Silver Jubilee Thorom chahi asigi December 3 dagi manga fawbada pangthoklagani haiba paw si ahan headline tawre Senapati Jila gi Makuilong di village ta pangthokpa Makuilong di festival loisin khreba paw asina Tamenglong Times ki ahan belamai da phongle Hills Hornbill Express ta MP gi office na thangat khiba wakat adu ansam TKS amadi atai tribal body sing na yaning da phongdokpa ki paw ahan belamai da phongle Chitrabhanu Thagachari Chitradhani aroipada maroiba paw amuk hana Manipur Sangai Festival lising ani kun manga security gi akan ba sexual thoranga lore na pangthokli security force sangarang lal hoba yawna mioi manga kulai ko na fare amasung UAE de chathari ba Dubai Air Show da Indian Air Force ki Tejas fighter jet amakai bada madugi pilot wing commander sire Paulizere